ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯠꯆꯟꯗ꯭ꯔ ꯁꯔꯃꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯅꯨꯡꯒꯤ ꯇꯣꯄꯤꯛꯁꯤ ꯕꯤꯐꯣꯔ ꯑꯦꯟड ꯑꯥꯐꯇꯔ ꯑꯃꯤꯠ ꯁꯍꯥꯁ ꯚꯤꯖꯤꯠ ꯍꯥꯏꯕꯁꯤꯗꯅꯤ ꯃꯗꯨꯗꯤ ꯑꯃꯤꯠ ꯁꯍꯥ ꯂꯥꯛꯄ ꯇꯥꯡ 19ꯗꯒꯤ ꯃꯦꯒꯤ ꯇꯥꯡ 19 ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯡ ꯑꯃꯗ ꯍꯟꯈꯤꯕ ꯔꯥꯎꯟ ꯑꯕꯥꯎꯠ ꯄꯨꯟꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯇꯅꯤ ꯃꯐꯝ ꯑꯌꯥꯝꯕ ꯆꯠꯄꯤꯔꯝꯃꯤ ꯃꯤꯑꯣꯏ ꯃꯤꯍꯨꯠ ꯃꯌꯥꯝ ꯑꯃ ꯎꯅꯕꯤꯈꯤ ꯇꯧꯕꯗꯕꯨ ꯁꯨꯝ ꯌꯦꯡꯕꯗ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯅꯕꯁꯤ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯛꯇꯨꯗꯤ ꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯥꯛꯄꯗꯨꯁꯨ ꯐ꯭ꯔꯣꯝ ꯗꯤꯐꯔꯦꯟ ꯑꯦꯡꯒꯜ ꯊꯦꯡꯃꯜꯂꯤ ꯏꯔꯥꯡꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕꯁꯤ 3rd ꯃꯦ ꯑꯗꯨꯋꯥꯏꯗꯒꯤ ꯏꯚꯤꯅꯤꯡ ꯑꯗꯨꯋꯥꯏꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯂꯥꯛꯈꯤꯕꯗꯨꯅ ꯇꯥꯡ 19ꯅꯤ ꯍꯣꯏ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯂꯥꯛꯈꯤꯕꯗꯨ ꯑꯗꯨꯝ ꯐꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯊꯝꯕꯤꯔꯤꯕ ꯑꯦꯁꯨꯔꯦꯟꯁ ꯃꯌꯥꯝ ꯑꯗꯨꯒ ꯄꯤꯕꯤꯔꯝꯕ ꯁ꯭ꯇ꯭ꯔꯣꯡ ꯃꯦꯁꯦꯖꯗꯨꯗꯤ ꯏꯟꯕꯤꯒꯗꯕꯁꯤꯡꯅꯗꯤ ꯃꯗꯨꯋꯥꯏꯗꯨ ꯏꯟꯗꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯊꯪ ꯇꯥꯎꯊꯕꯤꯔꯕ ꯃꯇꯝꯗ ꯀꯔꯝꯍꯥꯏꯅ ꯇꯥꯎꯊꯕꯅꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯃꯌꯥꯝꯁꯦ ꯁꯨꯝ खरा खंजानबा खरा चममनबगी एरिया दुनी मरमदी इरांगदी खरा अदुम थोकपा थोइब मफमसिंगसे याम साथिन साथिन थोकपा हाइबा ताए मरुइना प्रजासिंगसे खम थेंगना वारकपा खरम थेंगना वारोबा साउरोपगी एरिया दुनी करिगुंबा कांदा लरिबा फिबमसे कंट्रोल तौबा ngамदबा फिबमदुगा चक्खिगद्रा गाइना मिपाइरा कोइ फिबमदुनी अदुना ngasigi topic si maroina laktrige memang la amatung pibiramba assurance sing pibiramba ikanna lawbiramba strong message sing do hoji phawda madu ground on top ngamdriba se karigino haibe matang da kupna khana janu tanjani lo election biriba guest sing di aigi yet kan phambiriba si Dr. Nimaichand Luwang Chief Spokesperson JDU Manipur ni ai Ojani Nimaichand bu taram nokchari adu Ojani Nimaichand gi ong je election biriba si Ksh Shanta Secretary CPIM ni ai Tamo Shanta su taram nokchari adu Tamo Shanta ki oida ai gi hek yet thangna phami nejari si Ksh Devabrata Working President Manipur Pradesh Congress Committee ni ai Tamo Devabrata su taram nokchari yanan base maroina ta Shanta